ꯑꯍꯥꯟꯕꯗ ꯁꯟꯗꯦꯒꯤ ꯂꯩꯔꯦ ꯁꯟꯗꯦꯒꯤꯁꯤꯗ ꯁ꯭ꯇꯥꯔꯁꯦ ꯔꯤꯚꯔꯁꯇ ꯇꯥꯔꯦ ꯑꯣꯟꯅ ꯇꯩꯅꯅꯀꯣ ꯑꯗꯣ ꯔꯤꯚꯔꯁꯇ ꯇꯥꯕꯒꯤ ꯐꯣꯜꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕꯗ ꯃꯣꯏꯁꯦ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯀꯔꯤꯌꯔ ꯂꯥꯏꯟꯁꯤꯗ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯄ ꯈꯔ ꯋꯥꯠꯄꯒꯤ ꯃꯑꯣꯡꯁꯦ ꯂꯩꯅꯦꯕꯀꯣ ꯀꯔꯤꯌꯔ ꯂꯥꯏꯟꯁꯤ ꯑꯍꯥꯟꯕꯗ ꯁ꯭ꯇꯨꯗꯦꯟꯁꯤꯡꯒꯤ ꯍꯥꯟꯅ ꯌꯦꯡꯉꯕꯗꯀꯣ ꯃꯣꯏꯁꯦ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯇꯤ ꯂꯩꯗꯤ ꯂꯩ ꯑꯣꯕꯚꯤꯌꯁꯂꯤ ꯁ꯭ꯇꯨꯗꯦꯟ ꯂꯥꯏꯐ ꯑꯃꯗ ꯍꯣꯏ ꯂꯩꯇꯕꯁꯨ ꯂꯩ ꯀꯣ ꯗ꯭ꯔꯤꯝꯁꯦ ꯑꯩꯁꯦ ꯀꯩ ꯑꯣꯏꯅꯤꯅꯣ ꯈꯪꯗꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯈꯪꯕꯁꯤꯡꯗꯤ ꯑꯩ ꯁꯤꯃ ꯇꯧꯒꯅꯤꯅ ꯆꯞ ꯌꯨꯡꯅ ꯈꯟꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯁꯤꯒꯤ ꯑꯩꯅ ꯆꯪꯁꯤꯟꯗꯧꯔꯤꯕ ꯂꯥꯏꯟꯁꯤꯗ ꯃꯥꯏ ꯄꯥꯛꯑꯣꯏꯗꯕꯒꯤ ꯃꯃꯤ ꯎꯔꯛꯄ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯆꯦꯠꯅ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩ ꯑꯗꯨꯝ ꯆꯪꯁꯤꯟꯒꯅꯤ ꯈꯟꯕꯗꯤ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯁ꯭ꯇꯥꯔ ꯄꯤꯗꯦ ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯃꯦꯕꯤ ꯂꯦꯠꯁꯦ ꯑꯦꯗꯃꯤꯁꯟ ꯑꯃ ꯇꯧꯗꯧ ꯂꯩꯔꯦ 12 ꯂꯣꯏꯔꯒ ꯀꯨꯏꯅ ꯉꯥꯏꯔꯒ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯦꯗꯃꯤꯁꯟ ꯀꯨꯏꯅ ꯉꯥꯏꯔꯛꯄꯅꯦ ꯋꯦꯇꯤꯡ ꯂꯩꯔꯛꯄꯅꯦ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯥ ꯀꯥꯏꯅ ꯍꯟꯗꯛ ꯊꯥꯁꯤꯗ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯦꯀꯣ ꯖꯣꯕ ꯁꯤꯀꯤꯡ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯡꯒꯤ ꯍꯥꯏꯔꯒꯗꯤ ꯃꯣꯏꯒꯤꯁꯨ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯌꯥꯝꯅ ꯐꯨꯜ ꯁ꯭ꯇꯣꯞꯇ ꯂꯥꯏꯔꯛꯄꯒꯨꯝꯕꯒꯤ ꯇꯥꯏꯞꯇ ꯐꯨꯜ ꯁ꯭ꯇꯣꯞꯇ ꯍꯥꯏꯕꯗꯤ ꯊꯕꯛꯁꯦ ꯊꯤꯔꯝꯃꯒ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯐꯪꯕꯒꯤ ꯑꯁꯥ ꯑꯃꯗꯤ ꯎꯖꯕ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯐꯪꯗꯧꯗꯤ ꯃꯥꯜꯂꯒ ꯁꯨꯡꯂꯦꯡꯗꯕꯗꯣ ꯅꯨꯡꯗꯧꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯁꯤꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯇꯣꯞꯄꯕꯨ ꯌꯦꯡꯉꯁꯤꯔꯥ ꯀꯥꯏꯅ ꯈꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯁꯨ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯍꯟꯗꯛ ꯊꯥꯁꯤꯗ ꯑꯗꯨꯒꯤ ꯀꯔꯤꯌꯔ ꯂꯥꯏꯟꯁꯦ ꯃꯥꯏ ꯄꯥꯛꯇꯦ ꯖꯣꯕ ꯇꯧꯔꯤꯕꯁꯤꯡꯒꯤꯅ ꯄ꯭ꯔꯣꯃꯣꯁꯟ ꯀꯩꯀꯥꯗꯤ ꯑꯗꯣ ꯍꯟꯗꯛ ꯊꯥꯁꯤꯗꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯀꯣ ꯁꯟꯗꯦꯁꯤꯡꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯁꯨ ꯈꯤꯇꯪ ꯑꯋꯥꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯟꯅ ꯑꯋꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯨꯝ ꯃꯤꯁꯦ ꯂꯩꯗꯅ ꯑꯩꯅ ꯊꯥꯗꯔꯤꯁꯤꯒ ꯑꯩꯅ ꯐꯪꯉꯤꯁꯤꯒ ꯆꯥꯟꯅꯗꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯁꯦ ꯈꯔ ꯈꯟꯖꯥꯅꯕ ꯌꯥꯝ ꯀꯟꯅꯗꯤ ꯋꯥꯈꯜꯗ ꯅꯠꯇꯕ ꯕꯠ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯅꯍꯥꯟꯈꯩ ꯋꯥꯕꯗꯩ ꯈꯔ ꯍꯦꯟꯅ ꯋꯥꯕꯗꯧꯅ ꯐꯥꯎꯕꯗꯣ ꯀꯩꯁꯨ ꯊꯕꯛ ꯑꯍꯦꯟꯕ ꯇꯧꯗ꯭ꯔꯒꯁꯨ ꯀꯔꯤꯌꯔ ꯂꯥꯏꯟꯁꯤꯗ ꯑꯗꯨꯅꯤ ꯇꯥꯔꯤꯁꯦ ꯅꯥꯎ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯣꯏꯕ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯌꯦꯡꯕꯗ ꯇꯥꯔꯤꯁꯦ ꯅꯥꯏꯠ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯑꯣꯟꯅ ꯇꯩꯅꯅ ꯇꯥꯔꯦ ꯄꯩꯁꯥꯁꯦ ꯑꯣꯔꯣꯔꯣ ꯆꯪꯉꯛꯄꯗꯤ ꯅꯠꯇꯦꯕꯀꯣ ꯑꯣꯔꯣꯔꯣ ꯆꯪꯉꯒ ꯑꯩꯅ ꯁꯤꯖꯤꯟꯅꯐꯝ ꯈꯪꯉꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯏꯊꯟꯇ ꯄꯥꯈꯠꯆꯔꯝꯕꯗꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯄꯩꯁꯥ ꯑꯣꯔꯣꯔꯣ ꯆꯪꯉꯛꯄꯁꯦ ꯑꯣꯏꯔꯣꯏ ꯄꯩꯁꯥ ꯈꯔ ꯋꯥꯒꯅꯤ ꯄꯩꯁꯥ ꯈꯔ ꯋꯥꯎ ꯍꯥꯏꯅ ꯂꯩꯔꯦꯀꯣ ꯁꯟꯗꯦꯁꯤꯡꯒꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯗ ꯑꯗꯨꯒ ꯄꯦꯖ ꯑꯣꯐ ꯁꯣꯔꯠꯁ ꯗ ꯑꯦꯝꯄꯦꯔꯔ ꯃꯌꯥꯝ ꯃꯥꯡꯗꯗꯤ ꯎꯠꯊꯣꯛꯑꯣꯏ ꯑꯩꯁꯦ ꯄꯩꯁꯥ ꯋꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯤꯉꯣꯟꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯑꯦ ꯑꯗꯨ ꯃꯅꯨꯡꯗꯗꯤ ꯋꯥꯔꯤꯅꯤꯀꯣ ꯄꯩꯁꯥꯁꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯇꯤꯟꯅꯕ ꯄꯨꯟꯕ ꯂꯩꯗꯅ ꯄꯥꯔꯇꯤꯒꯨꯝꯕꯗꯤ ꯃꯤ ꯂꯟꯁ ꯄꯥꯔꯇꯤ ꯑꯃ ꯇꯧꯁꯦ ꯗꯤꯅꯔ ꯄꯥꯔꯇꯤ ꯑꯃ ꯇꯧꯁꯦ ꯍꯥꯏꯕꯗꯁꯨ ꯄꯩꯁꯥꯁꯦ ꯂꯩꯇ꯭ꯔꯕ ꯑꯗꯨꯝ ꯃꯤꯉꯣꯟꯗꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯇꯧꯔꯣꯏꯁꯦ ꯍꯥꯏꯕꯗꯣ ꯉꯝꯗꯕꯗꯣ ꯍꯣꯏꯗꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯏꯊꯟꯇ ꯑꯗꯨꯝ ꯋꯥꯖꯕ ꯀꯥꯏꯗꯅꯣꯝꯗꯤ ꯁꯤꯟꯅꯔꯒꯕꯨꯗꯤ ꯊꯣꯛꯀꯗꯧꯕ ꯄꯩꯁꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥꯁꯦ ꯈꯔꯗꯤ ꯋꯥꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯃꯈꯥ ꯇꯥꯅ ꯂꯚ ꯂꯥꯏꯐꯀꯤꯗ ꯑꯃꯨꯛ ꯌꯦꯡꯉꯁꯦꯕꯀꯣ ꯁꯤꯡꯒꯜꯁꯀꯤ ꯑꯃꯁꯨꯡ ꯄꯤꯄꯜ ꯍꯨ ꯑꯥꯔ ꯏꯟ ꯔꯤꯂꯦꯁꯟꯁꯤꯞꯁ ꯑꯗꯨꯒꯤꯁꯨ ꯌꯦꯡꯉꯁꯤ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯄꯨꯂꯞꯀꯤ ꯑꯣꯏꯅꯗꯤ ꯀꯃꯟ ꯑꯣꯏꯅ ꯇꯥꯔꯤꯁꯤ ꯇꯣꯛꯁꯤꯁꯤꯇꯤ ꯍꯥꯏꯕꯁꯦ ꯇꯥꯏꯌꯦꯕꯀꯣ ꯗ ꯗꯦꯚꯤꯜꯁꯦ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤ ꯁꯤꯡꯒꯜꯁꯤꯡꯒꯤ ꯂꯩꯔꯤꯁꯦ ꯃꯤ ꯑꯃ ꯁꯨꯝ ꯄꯔꯁ꯭ꯌꯨ ꯇꯧꯋꯦꯕ ꯃꯤ ꯑꯃ ꯁꯨꯝ ꯇꯥꯟꯅꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯤꯁꯤꯒ ꯄꯨsh ꯑꯦꯟ ꯄꯨꯜ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀோ ꯃꯤꯛꯁ ꯁꯤꯒꯅꯦꯜꯁ ꯄꯤꯔꯛꯄꯒꯨꯝꯕ ꯅꯨꯄꯤꯕꯨ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥꯕꯨ ꯑꯣꯏꯒꯦꯔꯥ ꯁꯟꯗꯦꯁꯤꯡꯁꯤꯗ ꯃꯤꯛꯁ ꯁꯤꯒꯅꯦꯜꯁ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯈꯣꯠꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗꯕꯒꯤ ꯏꯊꯟꯇ ꯋꯥꯖꯕꯒꯤ ꯁꯥꯏꯟꯁꯦ ꯈꯔ ꯎꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯁꯟꯗꯦꯁꯤꯡꯁꯤꯅ ꯈꯜꯂꯤꯁꯦ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏꯔꯣꯏ ꯈꯣꯠꯂꯣꯏ ꯀꯥꯏꯅꯗꯤ ꯈꯜꯂꯦꯕꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇ꯭ꯔꯤꯠ ꯇꯧꯕ ꯃꯑꯣꯡꯗ ꯑꯩꯅ ꯆꯞ ꯃꯥꯟꯅ ꯇꯧꯒꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯖꯅ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯇ꯭ꯔꯤꯠ ꯇꯧꯔꯒꯗꯤ ꯑꯩꯁꯨ ꯇꯧꯒꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯒꯅꯣꯔ ꯇꯧꯔꯗꯤ ꯑꯩꯁꯨ ꯇꯧꯒꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯅꯦꯕ ꯂꯩꯔꯤꯁꯦꯀꯣ ꯐꯅ ꯇꯧꯔꯗꯤ ꯐꯅ ꯇꯧꯒꯅꯤ ꯑꯗꯨꯒ still you feel like ꯍꯟꯗꯛꯀꯤ ꯊꯥꯁꯤꯃꯒꯤꯗꯤ even if ꯑꯩꯅ ꯐ꯭ꯂꯔꯠ ꯇꯧꯕ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯒꯁꯨ ꯐ꯭ꯂꯔꯇꯤꯡ ꯇꯧꯕꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅꯀꯣ ꯃꯤ ꯑꯃꯨꯛꯇꯪꯗ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯐ꯭ꯂꯔꯇꯤꯡ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯔꯤꯂꯦꯁꯟꯁꯤꯞꯇꯕꯨ ꯂꯩꯔꯒꯗꯕꯨ ꯑꯇꯣꯞꯄꯗ ꯇꯧꯕꯗꯣ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯕꯨ even if you have people around you ꯑꯩꯒꯤ ꯅꯥꯀꯟ ꯌꯦꯠꯂꯣꯝꯗ ꯏꯃꯥꯟꯅꯕꯤꯕꯨ ꯑꯣꯏꯒꯦꯔꯥ ꯐ꯭ꯂꯔꯠ ꯇꯧꯕꯝꯕꯨ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝ ꯂꯩꯔꯒꯁꯨ you still feel very lonely inside ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯀꯥ ꯑꯃꯗ ꯃꯤ ꯅꯃꯥꯟꯅꯕ 4-5 ꯂꯩꯔꯒꯁꯨ ꯌꯥꯝꯅ ꯂꯣꯟꯂꯤ ꯐꯥꯎꯕꯒꯤ ꯊꯃꯣꯏꯗ ꯑꯃ ꯌꯥꯝꯅ ꯅꯥꯕꯒꯤ ꯇꯥꯏꯞ ꯇꯧꯕꯗꯣ ꯅꯨꯡꯁꯤꯅꯣꯟꯒꯤ ꯃꯑꯣꯡꯗꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅ ꯁꯨꯝ ꯐ꯭ꯔꯦꯟꯗ ꯍꯥꯏꯔꯕ ꯋꯥꯅꯦꯕ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯐꯥꯎꯅ ꯍꯥꯏꯕ ꯂꯩꯌꯦꯕꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯈꯤꯇꯪ ꯂꯣꯟꯂꯤ ꯑꯣꯏꯕꯒꯤ ꯃꯑꯣꯡꯁꯤꯗ ꯂꯩ ꯁꯟꯗꯦꯒꯤꯁꯦ ꯑꯣꯅꯦꯁꯠ ꯑꯣꯏꯕ ꯌꯥꯝꯅ ꯁꯦꯡꯕ ꯐꯤꯂꯤꯡꯁ ꯄꯨꯁꯤꯜꯂꯛꯄ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯂꯥꯛꯏꯕꯁꯦ ꯂꯣꯟꯂꯤ ꯐꯥꯎꯔꯤꯉꯩꯗ ꯅꯣꯇꯤꯁ ꯇꯧꯗꯕ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯒꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯝꯕꯩ ꯃꯑꯣꯡ ꯎꯠꯂꯒꯁꯨ ꯑꯩ ꯍꯧꯖꯤꯛ I don't think ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯑꯗꯨꯒꯤꯁꯦ ꯆꯪꯗꯧ ꯃꯥꯟꯗꯦ ꯀꯥꯏ ꯈꯟꯕꯗ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯣꯅꯔ ꯑꯣꯏꯕꯁꯦ ꯄꯥꯝꯖꯕꯒꯤ ꯃꯑꯣꯡꯗ ꯇꯧꯋꯦꯀꯣ
ꯅꯨꯡꯉꯥꯏꯇꯦꯗꯤ ꯆꯤꯟꯗꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯁ ꯑꯩ ꯏꯊꯟꯗ ꯉꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯌꯥꯝ ꯂꯣꯟꯂꯤ ꯑꯣꯏꯔꯦ ꯆꯤꯟꯗꯗꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯄꯥꯝꯖꯕꯒꯤ ꯇꯥꯏꯞ ꯑꯦꯗꯤꯛ ꯆꯨꯕꯒꯤ ꯇꯥꯏꯞꯇ ꯅꯥꯟꯊꯣꯛꯄ ꯉꯝꯗꯕ ꯂꯣꯟꯂꯤꯅꯦꯁꯁꯦ ꯅꯥꯟꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗꯕ ꯃꯤ ꯑꯅꯧꯕ ꯂꯥꯛꯑꯒꯁꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯖꯩ ꯈꯪꯉꯒꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯃꯥꯏꯅꯅꯦꯕꯀꯣ ꯂꯩꯔꯤꯁꯦ ꯅꯨꯡꯁꯤ ꯅꯉꯣꯟꯒꯤꯗ ꯑꯗꯨꯅꯤ ꯁꯣ ꯁꯟꯗꯦꯒꯤ ꯁꯤꯒꯩ ꯂꯩꯔꯦ ꯉꯥꯏꯈꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯁꯤꯡꯒꯜꯒꯤ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯁꯨ ꯌꯦꯡꯉꯁꯤ ꯑꯣꯀꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗꯤ ꯈꯔ ꯑꯗꯨꯝ ꯐꯖꯅ ꯇꯥꯏꯀꯣ ꯑꯗꯣ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯈꯔ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯔꯥꯟꯁꯦ ꯐꯔꯒꯤꯐ ꯇꯧꯅꯕ ꯍꯣꯏ ꯅꯨꯡꯁꯤꯔꯗꯤ ꯐꯔꯒꯤꯐ ꯇꯧꯒꯗꯕꯅꯤ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯐꯔꯒꯤꯐ ꯇꯧꯅꯔꯀꯥꯟꯗ ꯂꯦꯠꯁꯦ ꯃꯤ ꯑꯅꯤ ꯂꯩꯔꯦ ꯃꯤ ꯑꯅꯤꯁꯤꯗ ꯑꯦꯒ ꯕꯤꯒꯁꯦ ꯀꯣꯏꯅꯔꯦ ꯑꯦꯒ ꯕꯤꯒꯁꯦ ꯀꯣꯏꯅꯕ ꯀꯥꯟꯁꯤꯗ ꯑꯦꯁꯤꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯦꯕ ꯕꯤꯁꯤꯅ ꯅꯨꯡꯁꯤꯕꯅꯤꯅ ꯉꯥꯛꯄꯤꯔꯦꯕ ꯐꯅ ꯁꯥꯎꯔꯒꯁꯨ ꯑꯗꯣ ꯑꯦꯁꯤꯅ ꯑꯩꯕꯨ ꯃꯥꯅ ꯉꯥꯛꯄꯤꯔꯤꯁꯦ ꯈꯜꯂꯒ ꯈꯤꯇꯪ ꯂꯩꯗꯅ ꯅꯤꯌꯣꯝ ꯅꯥꯏꯅ ꯆꯠꯄꯗꯣ ꯑꯗꯨꯗꯨꯅꯤꯗꯅ ꯃꯊꯧ ꯇꯥꯏꯁꯦ ꯌꯥꯝꯅ ꯀꯩꯁꯨ ꯇꯧꯗꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯇꯧꯈꯠꯂꯛꯑꯒꯗꯤ ꯑꯁꯣꯏꯕꯗ ꯑꯃꯨꯛ ꯔꯤꯄꯤꯠ ꯇꯧꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯗꯨꯅꯤ ꯇꯣꯛꯁꯤꯁꯤꯇꯤ ꯂꯩꯕ ꯍꯥꯏꯁꯦ ꯐꯅ ꯅꯨꯡꯁꯤꯅꯔꯒꯁꯨꯀꯣ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕꯝ ꯊꯣꯛꯏ ꯁꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗ ꯇꯥꯔꯤꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗꯗꯤ ꯖꯁ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯕꯅꯤꯀꯣ ꯇꯣꯛꯁꯤꯛꯀꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯇꯣꯛꯁꯤꯁꯤꯇꯤꯒꯤ ꯈꯟꯅ ꯆꯩꯅꯧ ꯍꯥꯏꯕ ꯂꯩꯀꯣ ꯁꯟꯗꯦꯒꯤ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯗ ꯈꯔ ꯈꯟꯅꯒꯗꯕ ꯂꯩ ꯑꯩ ꯁꯤꯒꯤ ꯀꯅꯦꯛꯁꯟꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯂꯒꯦꯕ ꯈꯣꯠꯂꯛꯄ ꯌꯥꯎꯔꯛꯀꯅꯤꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯔꯤꯁꯦ ꯍꯥꯏꯗꯤ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯏꯗꯣꯏꯅꯦꯕ ꯁꯟꯗꯦꯅ ꯁꯤꯒꯤ ꯃꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩꯑꯕ ꯂꯥꯏꯛ ꯑꯦꯁ ꯑꯣꯐ ꯀꯞꯁ ꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯦ ꯍꯥꯏꯅꯦꯕꯀꯣ ꯑꯗꯨ ꯅꯨꯡꯁꯤꯔꯒꯁꯨ ꯈꯟꯅꯔꯛꯄ ꯀꯥꯟꯗꯀꯣ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯔꯨꯏꯁꯤꯕꯨ ꯁꯣꯏꯔꯕ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯗꯥꯎꯠ ꯇꯧꯕꯒꯤꯁꯦ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯡꯒꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯍꯥꯏꯗꯤ ꯈꯟꯅꯅꯤꯡꯗ꯭ꯔꯒꯗꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯑꯦꯛꯁꯟꯁꯤꯡꯗꯣ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯧꯕꯤꯔꯣ ꯃꯥꯅ ꯄꯥꯔꯠꯅꯔꯗꯨꯅꯈꯤꯇꯪ ꯁꯥꯎꯅꯤꯡꯕ ꯊꯕꯛ ꯑꯃ ꯇꯧꯔꯒꯁꯨ ꯈꯤꯇꯪ ꯐꯥꯊꯕꯤꯔꯣꯀꯣ ꯑꯗꯨꯅꯤ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯈꯟꯅ ꯆꯩꯅꯧ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯩ ꯃꯥꯁꯦ ꯊꯥꯗꯣꯛꯑ ꯆꯠꯂꯒꯦ ꯍꯥꯏꯅꯕꯨ ꯈꯜꯂꯛꯄ ꯃꯇꯝ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯡꯒꯤ ꯁꯣ ꯁꯟꯗꯦꯒꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯃꯟꯗꯦꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ